खुरुमजरी SKTV की मणिपुर पावु येंगबिरिबा पुमनमकपु खुंद्राकपम सनातोंबिना तराम नोकचरी अहानबदा मरुइबा पाव Mahairoi Humbudra Khangauda Narakpadigi Technopol District Laiba Sita Government High School Matam Kaktana Thonglon Kre Analayang Chathabinaba Apil Tawraki Manipur University ki section amasung department khudingmaki official note amasung draft singda Hindi loan sijanagabani haina khangan khiba adu matam kharagi oina chanhan khidri amasung None district ki Khongsang railway station manakta achauba landslide thokpadagi National Highway 37 da gari sing chathok chasin tawbada apan boikre Hauzik Pau Sandok na Pizari Mahairoi Humbudra Khangauda Narakpadagi Technopol District Laiba Sita Government High School Matam Kaktana Thonglon Kre Teachers Day Pangthokani Tauram Labasu Yaithokre Tauram Badusu Yaithokre Pawasigi Manung Chana School Asigi Mahairoi Humbudra Haukiba Chayol Amagi Manungda Khangauda Narakpadagi Fiba Masi Yaurakibani, Mahairoi Singi Marakta, Anaba Kaya Yaurak Libasing Adu, Maruoina, typhoid, seasonal viral infection, Natraga, mosquito borne disease Singdigi, Oigani Hairi. Ahan Bagi Oina Mahairoi Singadu School, Asidagi kilometer Taraganipan Lapna, Technopol District Headquarter da Laiba, Primary Health Center PHC da, Pukatuna Laikat Naki, Adumoinamag, PHC aduda famung matik chana leitabana maram oiraga Mahairoi ayamba mayumda layeng chathananaba khanganki oiragliba fiba masigi yenglaga Cookie Student Organization KSO na School Management and Development Committee ga khutsamnaduna medical team ama school asida athubada tharakpaga loinena free medical camp amasung malaria fogging drive chathanaba Chief Medical Officer dangarang wakatki KSO District Education Secretary Mimin Matena Fongdok Rakibagi Matung ina Mahairoi Humbudra Hauzikshu Masanungaitana Lady Makoida Analayengi Kudung Chaba Fanghanba Yamna Mathautai Amasung Kangdigi Sandokpa Laina Sing Makatana Sandok Tanaba Hotnaba Changi Haidi Fibamasi Laksil Haudrabadi Makatana Atopa Mahairoi Singda Sandok Raktuna Hena Kudung Chadaba Mayuk Nabayai Health expert Singi Matung ina District Asigi Tongan Mamafam Sing Maru Oina Manung Hanjin Bamafam Singda Analayengi Tabak Hena Kumang Yang Sin Hanbagalunena Ising Amasung Kangdigi Sandok Palaina Sing Makatana Sandok Patinganaba Authority na Hwatnagadabani Haina Fongdorakli Hauzik Faubagi Oina Mahairoi Humbudra Khangaudana Narakpa Sina Makatana Fiwam Fagalaktriba Fauba Sita Government High School Asi Thonglole Haidi Manipur University Kanchipurgi section amasung department khudingmaki official note amasung draft singda Hindi loan season nagadabani haina khangan kiba adu matam kharagi oina chanahan khidre Manipur University gi register na ngarang thokiba office order amagi matung inna university asigi section amasung department khudingmaki official note amasung draft singda Hindi loan sungsoi soidana season naba khangan kiba adu Procedural lapses khara laibana makhataba order amal thoktriba fauba chatnararoi order asi mari leinana authority ki ayaba lauraga issue tawbani hairi panbayabadi university asimaki register professor M Premjit Singh na khutyek piduna mamang tha August ki tang 18 da thokiba office order amagi matung inna August tha adumaki tang 9 da pangthokiba official language implementation committee gi mifam na laukiba warip ki matung inna university asigi section amasung department khudingmaki official note amasung draft singda Hindi loan season nanaraba wafam thamkibani masiga loinana chahi amada marirak yangsinbagi thabak chathagani hainasu khangankibani None district laiba Khongsang railway station manakta achauba landslide thoktuna meter chamarom sangna leipak namthakibadagi National Highway 37 da gari sing chathok chachin tawbada apanba oikre ngasi ayuk pung 10 makhairom tabadagi lambi sembagi thabak tawriba ABCI construction company gi excavator ani sijanaduna lambi semjinbagi thabak chathakre tungda lambi asida apikpa gari amadi pot pudaba gari sing chathok chachin tawba hokre adubu pot arumba puba gari singidi semjin kiba lambi asi
पाकथोकपा लोइद्री फाउबगी ओइना अथिंगबा थमख्रे लंबी सेमजिनबगी थबक चथरिबा ABCI कंपनी की PRO ना फोंगदोरकपगी मतुंग इन्ना नोंग सिंगी फिबम फरबदी लैंडस्लाइड थोकलिबा मफम असि नुमिदांग वाइरम फाउबगी मनुंगदा पोट पुबा गारी सिंग लांथोक लांसिन तौबा यारगनी हाइरी हौजिक लैंडस्लाइड थोकलिबा मफम अदुगी नाकियत्ता गारी कया अमा लंबी लानबा यादना ngaiduna panduna leinari hairi ngarang numidang mafam aduda nong chudrabasu mafam adugi leipak chetabana leipak namthaduna landslide adu thokibani hairi Manipur gi ningtam yawol lanthengda haukiba August 13 da Myanmar amadi Manipur ga lona bangam khai paringda yeknaba India gi lanmi sing amadi bakoi gi anekpa proxy lanmi sing gi apunba khutpu amaga khutthoknaba lanfamda leikidraba People's Revolutionary Party of Kanglai Park Prefa ki lanmi sanglop Red Army gi lanmi awang wabagai mamang laikai degi en Syam Kesor amadi Nongalay Laimagi Machanupa Nongthonbam Malemnganba Allies Thonglen Chahi Kunga Taret na Laikidabada Sorepa Amadi Sorepa gi Lanmi Sanglo PRA na awang bathakta ikai khumnabu ulagli ngasi aina tingkraba lalolup Sorepa gi Publicity Amadi Organization Secretary MC Yaifabina khut ekpiduna thorakiba Cherol Amada Athauba ningtam yawal Lanmi asina Laikidabada awaba nang hauraba imung manunggi amadi yawolup asigi awabadasu Sorepana saruk yari haina fongdurakli tha asigi lakliba tang mari amasung mangada Thawbal district ki tongan ba mafam singda special e-swam registration drive chatharagani hairi district asigi DC Hanan Kamaina tha asigi haukiba tang amada thokiba public notification amagi matung ina special e-swam registration drive asi skill labor employment and entrepreneurship department gi directive matung ina drive asi chathagadabani tha asigi tang marida DC Office Complex Thawbal gi Counting Hall da ayuki pung tara dagi nungtil pung mari fauba special e-swam registration drive chathagani ahenba mafam sing oina district ase leiba khangdoklaba common service center singdana tha sigi tang mari amasung mangada chathagani common service center singdana drive asi business hour gi matamda chathagani hairi special drive asi maru oina platform workers sing amasung atai unorganized workers sing e-swam portal da registration tawbada khudung chahannana ba pangthokadabani maramaduna matik charaba miyoi singna apiba matam asigi manungda registration mapung fana taunana basu khangalli Paugi maraktat na atenba break ama. SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atay khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalava connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawbiu akupa marol gi damak mobile number 7005259437 natraga 8974209157 da call tawbiraktuna khangbiba yagani Break ki matungda miyambo mukana taram nokchari makataba pau Tripura da maitei nupi singi amatta ngairaba loop oiriba takhel leima tengmang loop na Manipuri Literary and Cultural Forum Tripura ga khutsamnaduna sel tungi awaba mayoknaba adubu lairikti faba Manipuri mahairoi singda piba scholarship kumja lisingani kunga manga kunga taruki oina Kangatlaba mahairoi singda piragani hairi takhel leima tengbang loop na thadoraki cherol amagi matung inna thagi oina lising ani lising amaga chamanga amasung lising ama pigadaba scholarship ki senfam tha sigi September taraga marida Agartala da pangthok pathoram amada yenthokpa hauragani scholarship ki senfam asi chahi asigi April thadagi paraga mathang chahi English angani kunga taruki March tha faubagi oina pigadabani hairi scholarship asigi damak West Tripura da mahairoi ama Sepahi Jala district tagi mahairoi ahum amasung Ankoti district tagi mahairoi ama khalle hainasu cherolasina makatari
Manipur ki chauraba kumai haikru hidong baga mari lenana puari degi hauna hi lamjel tanabagi kumai na lakpada Manipur ki Governor Ajay Kumar Bhallana yaifa paujel pirakli kumai asina Manipur ki apunbagi pangal amadi chaukatpagi magun amadi saktam takli apunbana pangal ni haiba paujel piraba kumai haikru hidong ba kumai asina lakpada Manipur ki nat amadi harau Nungaiba, Santi Laiba, Laipak ama oirasano haina fongdorakli. Manipur ki hanagi Chief Minister Nongtongbam Birenasu haikru hidongbagi kumaina lakpada Manipur ki miyamda yaifa paujel pirakli. Ngasi ma ki Facebook account da thadораkiba post amada chani gani futare laksuba haikru hidongbagi kumhai asida pangthokpa hi lamjel tanabagi thoram asina Manipur ki furup singi marakta nungsi chanaba amadi santi purakpa ngamba oirasano haina fongdorakli. Amaromda Manipur ki Rajya Sabha ki MP Sana Jauba Laisembanasu haikru hidongbagi kumhaina lakpada Manipur ki miyamda yaifa paujel pirakli kumai asna lamdam masida tangdu laitaba amadi nungsi chanaba purakpa oirasanu haina paujelakli. Hauzik amok state asida ngasigi oikiba aying asagi pau pijari ICAR Regional Center Lamphel Party ki fangba report ki matung ina ngasi state asida khwaidigi sabagi chang Celsius degree kuntra oiki aduga khwaidigi ingbagi chang na Celsius degree kunganithoi dasmit mangani nungsita yauba ising manilgi chang na ayukta chada marifudarani thoi aduga nungtildana chada humfuni thoi ni Aroibada maroiba pausing amuka na pizari. Mahairoi Humbudra Khangogdana Narakpadagi Technopol District Laiba Sita Government High School Matam Kaktana Thonglon Kre Analayang Chathabina Naba Apil Taurakli. Manipur University ki section amasung department khudingmaki official note amasung draft singda Hindi loan season nagadabani haina khangan kiba adu matam kharagi oina chanahan kidri. Amasung None district ki Khongsang railway station manakta achauba landslide thokpadagi National Highway 37 da gari chathok chasin tawbada panba oikri. Matang asida bulletin asi loishinjare Manipur miyam gi punsida khwaidigi hena maru oiba state asigi lepak asigi amadi malem gi e pau singidamak SKTV news po miyang taduna leibiu kurumjari.